ꯗꯥꯟꯁ ꯑꯁꯤ ꯇꯧꯅ ꯄꯥꯔꯖꯤꯕꯜꯅ ꯑꯥꯔꯇꯦꯃꯤꯁꯇ ꯍꯥꯏꯔꯤ ꯃꯍꯥꯛꯁꯦ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗꯨꯗ ꯊꯦꯡꯅꯕ ꯄꯥꯝꯃꯤ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯑꯥꯔꯇꯦꯃꯤꯁꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗꯨꯗꯗꯤ ꯁꯛ ꯊꯤ ꯑꯁꯤꯒꯨꯝꯅ ꯁꯛ ꯐꯖꯗꯦ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯎꯕ ꯃꯇꯝꯗ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯅꯤꯡꯕ ꯀꯥꯏꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯥꯔꯖꯤꯕꯜꯅ ꯑꯃꯨꯛ ꯑꯥꯔꯇꯦꯃꯤꯁꯀꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗꯨꯗ ꯀꯔꯤ ꯃꯤꯡ ꯀꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯑꯥꯔꯇꯦꯃꯤꯁꯅ ꯃꯤꯡꯁꯦ ꯍꯥꯏꯗꯣꯛꯇꯦ ꯃꯥꯗꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯒꯦꯝꯁꯤꯗ ꯆꯪꯉꯛꯄꯅꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯑꯥꯔꯇꯦꯃꯤꯁꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯄꯥꯔꯖꯤꯕꯜꯗꯤ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯍꯧꯗꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗꯨꯗ ꯃꯍꯥꯛꯁꯤ ꯋꯦꯠ ꯋꯥꯆ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯑꯥꯏꯔꯣꯛꯅꯁꯨ ꯄꯥꯔꯖꯤꯕꯜꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯤ ꯈꯪꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯇꯦꯃꯤꯁꯅꯁꯨ ꯄꯥꯔꯖꯤꯕꯜꯗ ꯉꯥꯡꯗꯨꯅ ꯍꯥꯏꯔꯤ ꯒꯦꯝꯁꯤꯗ ꯆꯪꯉꯤꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯅꯗꯕꯅꯤ ꯃꯁꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯅꯪꯅ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯂꯤ ꯇꯥꯟꯖꯥꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯥꯏꯔꯣꯛꯅ ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯐꯝꯁꯤꯗ IOIꯒꯤ ꯑꯥꯔꯃꯤ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯑꯥꯔꯇꯦꯃꯤꯁꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈ꯭रे ꯃꯈꯣꯏꯅꯁꯨ ꯁꯤꯜ ꯄꯨꯊꯣꯛꯇꯨꯅ ꯉꯥꯛꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯑꯥꯏꯔꯣꯛꯁꯨ ꯌꯥꯎꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯂꯤ ꯃꯈꯣꯏꯅꯤꯁꯨ ꯍꯧꯖꯤꯛ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝꯁꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯉꯝꯃꯛꯇꯕꯗꯒꯤ ꯄꯥꯔꯖꯤꯕꯜꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯖꯦꯃꯦꯀꯁ ꯀ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯃꯤꯅꯤꯠ 2ꯒꯤ ꯑꯣꯏꯅ ꯃꯥꯡꯂꯣꯝꯗ ꯍꯟꯀꯠꯇꯨꯅ ꯊꯝꯈ꯭रे ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯈꯣꯏꯅꯤꯁꯨ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯥꯔꯇꯦꯃꯤꯁꯅ ꯄꯥꯔꯖꯤꯕꯜꯗ ꯐꯨꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯒꯦꯝꯁꯤꯗ ꯆꯪꯉꯛꯂꯤꯕꯁꯤ IOI ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯂꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯁꯨ ꯀꯝꯄꯅꯤꯁꯤꯅ ꯍꯥꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ OSS ꯒꯦꯝꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯍꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯑꯩ ꯒꯦꯝꯁꯤꯗ ꯆꯪꯉꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯇꯔ ꯏꯛ ꯍꯥꯏꯔꯤꯕ ꯇꯣꯔꯅꯥꯃꯦꯟꯁꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈ꯭ꯔꯕꯗꯤ ꯒꯦꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯁꯤ ꯑꯩꯅ ꯍꯤꯡꯂꯤꯈꯩ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯜꯂꯣꯏ ꯊꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯉꯥꯎꯔꯤꯉꯩ ꯑꯩꯒꯤ ꯄꯥꯟꯗꯝꯁꯤ ꯀꯥꯏꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯥꯔꯇꯦꯃꯤꯁ ꯁꯥꯎꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭रे ꯁꯣꯝꯗꯅ IOI ꯀꯝꯄꯅꯤꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯁꯣꯔꯦꯟꯇꯣꯅ ꯍꯧꯖꯤꯛ ꯒꯦꯝꯁꯤꯗ ꯃꯀꯣꯛ ꯊꯣꯡꯕ ꯔꯦꯡꯛꯇ ꯂꯩꯔꯤꯕ ꯄꯥꯔꯖꯤꯕꯜ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯁꯤꯗ ꯋꯦꯠ ꯋꯥꯆ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯋꯦꯠ ꯋꯥꯆ ꯍꯥꯏꯔꯤꯕ ꯅꯤꯄꯥꯃꯆꯥꯁꯤꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯅꯕ ꯍꯥꯏꯈ꯭रे ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯦꯠ ꯋꯥꯆꯇ ꯏꯃꯦꯜ ꯊꯥꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯧꯔꯤ ꯁꯣꯝꯗ ꯋꯦꯠ ꯋꯥꯆꯅꯁꯨ ꯏꯃꯦꯜꯁꯤ ꯐꯪꯕꯗꯒꯤ ꯄꯥꯔꯖꯤꯕꯜꯒꯤ ꯑꯕꯇꯥꯔꯗ ꯑꯣꯏꯅ VR ꯍꯦꯗꯁꯦꯠꯁꯤ ꯎꯞꯁꯟꯗꯨꯅ ꯁꯣꯔꯦꯟꯇꯣꯒꯤ ꯃꯅꯥꯛꯇ 3D ꯍꯣꯂꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯂꯥꯛꯂꯦ ꯃꯁꯤꯗ ꯁꯣꯔꯦꯟꯇꯣꯅ ꯄꯥꯔꯖꯤꯕꯜꯗ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ IOI ꯀꯝꯄꯅꯤꯁꯤꯗ ꯊꯕꯛ ꯇꯧꯔꯒꯗꯤ $4 ꯃꯤꯂꯤꯌꯟ ꯄꯤꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯁꯇꯔ ꯏꯛ ꯀꯝꯄꯤꯇꯤꯁꯟꯁꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯉꯝꯂꯒꯗꯤ $25 ꯃꯤꯂꯤꯌꯟ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯒꯅꯤ ꯁꯦꯟꯐꯝꯁꯤ ꯇꯥꯕꯗ ꯄꯥꯔꯖꯤꯕꯜꯗꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯕꯅ ꯃꯁꯥꯗ ꯊꯨꯀꯠꯄ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯗꯨꯅ ꯁꯣꯔꯦꯟꯇꯣꯒꯤ ꯋꯥꯐꯝꯁꯤ ꯔꯤꯖꯦꯛ ꯇꯧꯈ꯭रे ꯃꯁꯤꯗ ꯍꯧꯖꯤꯛ ꯁꯣꯔꯦꯟꯇꯣꯒꯤ ꯒꯦꯃꯤꯡ ꯆꯤꯌꯔꯁꯤꯗ ꯁꯣꯔꯦꯟꯇꯣꯅ ꯒꯦꯝꯁꯤꯗ ꯆꯪꯕꯗ ꯁꯤꯟꯅꯔꯤꯕ ꯄꯥꯁꯋꯥꯔꯗ ꯑꯁꯤ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯊꯦꯠꯇꯨꯅ ꯂꯩꯕꯁꯤ ꯎꯕꯗꯒꯤ ꯄꯥꯔꯖꯤꯕꯜꯅ ꯆꯤꯟꯐꯥ ꯄꯨꯁꯜꯍꯧꯔꯦ ꯍꯧꯖꯤꯛ ꯁꯣꯔꯦꯟꯇꯣꯅꯁꯨ ꯃꯥꯅ ꯄꯤꯔꯤꯕ ꯑꯣꯐꯔꯁꯤ ꯄꯥꯔꯖꯤꯕꯜꯅ ꯌꯥꯔꯛꯇꯕꯗꯒꯤ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯂꯣꯏꯔꯕꯅꯤ ꯅꯪꯁꯦ ꯑꯁꯦꯡꯕ ꯁꯪꯁꯥꯔꯁꯤꯗ ꯋꯦꯠ ꯋꯥꯆ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯂꯩꯐꯝꯁꯨ ꯀꯂꯝꯕ ꯁꯤꯇꯤꯗ ꯅꯗꯣꯝꯆꯥꯒꯤ ꯌꯨꯝꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯗꯨ ꯊꯨꯒꯥꯏꯔꯨꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯤ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯄꯥꯔꯖꯤꯕꯜ ꯈꯨꯗꯛꯇ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯛꯇꯨꯅ ꯔꯤꯌꯦꯂꯤꯇꯤꯒꯤ ꯁꯪꯁꯥꯔ ꯋꯦꯠ ꯋꯥꯆꯀꯤ ꯁꯛꯇꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯒꯦꯝ ꯁꯥꯟꯅꯐꯝ ꯃꯐꯝꯁꯤꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯐꯝꯁꯤ ꯁꯣꯔꯦꯟꯇꯣꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯊꯨꯒꯥꯏꯕꯅ ꯍꯥꯜꯂꯝꯂꯦ ꯃꯁꯤꯗ ꯃꯥꯒꯤ ꯃꯗꯣꯝꯆꯥꯗꯨꯁꯨ ꯌꯥꯎꯈ꯭रे ꯋꯦꯠꯁꯨ ꯊꯃꯣꯏ ꯀꯥꯏꯅ ꯃꯥꯒꯤ ꯒꯦꯝ ꯁꯥꯟꯅꯐꯝ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ OSS ꯒꯦꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨꯗ IOIꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅ ꯇꯝꯈ꯭रे ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯇ꯭ꯔꯦꯂꯔꯁꯤꯗ ꯅꯤꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯦꯠ ꯋꯥꯆꯄꯨ ꯐꯥꯗꯨꯅ ꯄꯨꯈ꯭रे ꯃꯥꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯃꯗ ꯐꯥꯗꯨꯅ ꯄꯣꯔꯛꯂꯒ ꯄꯨꯟꯁꯤꯜꯂꯤꯕ ꯃꯃꯤꯠꯁꯤ ꯍꯥꯡꯇꯣꯔꯛꯄꯗꯗꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨ ꯂꯩꯔꯝꯂꯤ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤꯁꯤ ꯑꯥꯔꯇꯦꯃꯤꯁꯅꯤ ꯃꯥꯒꯤ ꯔꯤꯌꯦꯂꯤꯇꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯤꯅ ꯁꯦꯃꯦꯟꯊꯥ ꯀꯧꯔꯤ ꯃꯈꯣꯏꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯨꯝ ꯃꯊꯛꯁꯤꯗ ꯀꯥꯈꯠꯂꯛꯂꯤ ꯃꯐꯝꯁꯤꯗꯒꯤ ꯋꯦꯠꯀꯤ ꯀꯥꯏꯈ꯭ꯔꯕ ꯌꯨꯝꯗꯨꯁꯨ ꯎꯔꯦ ꯁꯦꯃꯦꯟꯊꯥꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯗꯥꯛꯐꯝ ꯇꯥꯕꯒꯨꯝ ꯑꯄꯥꯛꯄ ꯆꯥ ꯑꯃ ꯊꯨꯡꯂꯤꯕꯁꯤ ꯈꯨꯝꯖꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯋꯦꯠꯅ ꯁꯦꯃꯦꯟꯊꯥꯅ ꯈꯨꯝꯖꯟꯅꯕ ꯍꯣꯠꯅꯔꯤꯕ ꯗꯥꯛꯁꯤ ꯃꯥꯏꯊꯣꯡꯒꯤ ꯆꯥꯁꯦ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯗꯥꯛꯁꯤ ꯂꯩꯔꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯁꯤꯒꯤ ꯈꯦꯟꯅꯕ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤ ꯗꯥꯛꯁꯤꯒ ꯄꯨꯟꯅ ꯌꯦꯡꯂꯒꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯦꯃꯦꯟꯊꯥꯅ ꯏꯀꯥꯏꯔꯤꯕꯁꯤ ꯏꯀꯥꯏꯗꯅꯕꯒꯤꯗꯃꯛ ꯊꯦꯝꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯦꯃꯦꯟꯊꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯦ ꯃꯍꯥꯛꯅꯁꯨ ꯋꯦꯠꯄꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯐꯥꯎꯔꯦ ꯑꯗꯨꯅ ꯇꯞꯅ ꯆꯪꯁꯟꯅꯗꯨꯅ ꯀꯦ ꯑꯃ ꯇꯧꯒꯦ ꯇꯧꯔꯛꯄꯁꯤꯗ ꯁꯦꯃꯦꯟꯊꯥꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖꯀꯤ ꯀ꯭ꯂꯨꯗꯨꯗ ꯌꯥꯎꯔꯤꯕ ꯍꯦꯂꯤꯗꯦꯅ ꯍꯤꯡꯂꯤꯉꯩ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛ ꯍꯥꯏꯕꯗꯨ ꯀꯤꯔꯥꯒ ꯗꯥꯟꯁ ꯇꯧꯕꯗꯨ ꯅꯠꯇꯦ
ꯃꯈꯣꯏꯅꯤ ꯀꯤꯁ ꯇꯧꯕꯗꯨꯅꯤ ꯅꯨꯃꯤꯠꯇꯨꯗ ꯇꯥꯟꯖꯥꯗꯨ ꯍꯦꯂꯤꯗꯦꯅ ꯗꯥꯟꯁ ꯀ꯭ꯂꯕꯇ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯀꯤꯔꯥꯕꯨ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯄꯨꯈꯤꯕꯒꯤ ꯀꯤꯁ ꯑꯗꯨ ꯇꯧꯕ ꯐꯪꯈꯤꯗꯕꯅꯤ ꯃꯁꯤꯗꯒꯤ ꯋꯦꯠ ꯑꯃꯗꯤ ꯁꯃꯦꯟꯊꯥ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯁꯤꯒ ꯄꯨꯟꯅ ꯒꯦꯝꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯂꯤꯗꯦ ꯖꯔꯅꯦꯜꯁ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯐꯝꯁꯤꯕꯨ ꯁꯪꯂꯤꯕ ꯀ꯭ꯌꯨꯔꯦꯇꯔꯁꯤꯗ ꯍꯦꯂꯤꯗꯦꯅ ꯀꯤꯔꯥꯒ ꯗꯦꯠ ꯆꯠꯈꯤꯕ ꯃꯇꯝꯗꯨꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕ ꯐꯤꯂꯝꯁꯤꯡꯗꯨ ꯌꯦꯡꯒꯦ ꯍꯥꯏꯔꯤ ꯀ꯭ꯌꯨꯔꯦꯇꯔꯁꯤꯅꯁꯨ ꯐꯤꯂꯝ ꯃꯌꯥꯝꯁꯤ ꯄꯨꯊꯣꯔꯛꯂꯤ ꯄꯥꯔꯖꯤꯕꯜꯅ ꯍꯦꯂꯤꯗꯦꯅ ꯌꯦꯡꯈ꯭ꯔꯕ ꯐꯤꯂꯝ ꯃꯌꯥꯝꯁꯤꯗꯒꯤ ꯗ ꯁꯥꯏꯅꯤꯡ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯃꯨꯚꯤꯁꯤ ꯈꯟꯈ꯭ꯔꯦ ꯐꯤꯂꯝꯁꯤꯕꯨ ꯃꯥꯅ ꯈꯜꯂꯤꯕꯒꯤ ꯃꯔꯝꯅ ꯀ꯭ꯂꯨꯗꯨꯗ ꯌꯥꯎꯈꯤꯕ ꯋꯥꯍꯩ ꯃꯇꯦꯛ ꯈꯔ ꯅꯤꯡꯁꯤꯡꯕꯒꯤꯅꯤ ꯋꯥꯍꯩꯁꯤꯅ ꯃꯁꯥꯅ ꯄꯨꯊꯣꯛꯆꯕ ꯄꯣꯠꯁꯛꯇꯨꯕꯨ ꯃꯄꯨ ꯃꯁꯥꯃꯛꯅ ꯄꯥꯝꯖꯈꯤꯗꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ ꯑꯗꯨꯅ ꯗ ꯁꯥꯏꯅꯤꯡ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯃꯨꯚꯤꯁꯤꯁꯨ ꯏꯔꯤꯕ ꯔꯥꯏꯇꯔꯗꯨꯅ ꯁ꯭ꯇꯦꯐꯤꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅꯁꯨ ꯃꯁꯥꯅ ꯏꯖꯕ ꯋꯥꯔꯤꯁꯤꯕꯨ ꯄꯥꯝꯖꯈꯤꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖꯀꯤ ꯀ꯭ꯂꯨ ꯑꯗꯨ ꯐꯤꯂꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯀ꯭ꯌꯨꯔꯦꯇꯔꯁꯤꯗ ꯐꯤꯂꯝꯁꯤꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜꯗꯨꯗ ꯊꯥꯕꯤꯅꯕ ꯍꯥꯏꯔꯤ ꯀ꯭ꯌꯨꯔꯦꯇꯔꯁꯤꯅꯁꯨ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯗ ꯗꯥꯏꯔꯦꯛ ꯊꯥꯔꯛꯂꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯐꯤꯂꯝꯁꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯗꯥꯏꯔꯦꯛ ꯐꯤꯂꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯃꯅꯨꯡꯁꯤꯗ ꯀ꯭ꯂꯨꯗꯨ ꯀꯃꯥꯏꯅ ꯊꯤꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯤ ꯃꯁꯤꯗ ꯄꯥꯔꯖꯤꯕꯜꯒꯤ ꯃꯃꯥꯟꯅꯕ ꯑꯦꯁꯇꯤ ꯗ ꯁꯥꯏꯅꯤꯡ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯃꯨꯚꯤꯁꯤ ꯌꯦꯡꯗ꯭ꯔꯤ ꯑꯗꯨꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤ ꯃꯅꯤꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯕꯣꯜ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯁꯤꯗ ꯑꯦꯗꯁꯨ ꯕꯣꯜꯁꯤ ꯀꯅꯥꯅ ꯂꯪꯉꯛꯏꯕꯅꯣ ꯍꯥꯏꯅ ꯌꯦꯡꯅꯕꯒꯤꯗꯃꯛ ꯀꯣꯔꯤꯗꯣꯔ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯐꯥꯏꯕꯣꯛ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛ ꯆꯞꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯂꯤꯞ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯦꯗꯁꯨ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯕꯣꯜꯁꯤ ꯄꯤꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯨꯕꯗꯗꯤ ꯂꯤꯞꯀꯤ ꯊꯣꯡꯁꯤ ꯂꯣꯟꯁꯤꯟꯈꯤꯕꯅ ꯍꯥꯜꯂꯦ ꯁꯣꯝꯗꯅ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯑꯥꯔꯇꯤꯃꯤꯁ ꯍꯣꯏꯁꯨ ꯑꯦꯗꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯗꯤ ꯂꯤꯞꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅꯤꯗꯤ ꯗ ꯁꯥꯏꯅꯤꯡ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯍꯥꯟꯅ ꯌꯦꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯁꯅ ꯅꯝꯒꯦ ꯇꯧꯔꯤꯕ ꯂꯤꯞꯀꯤ ꯁꯨꯏꯁꯤ ꯅꯝꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯦꯁꯅ ꯁꯨꯏꯁꯤ ꯍꯥꯟꯅ ꯃꯦꯠꯄꯅ ꯍꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯤꯞꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯂꯕ ꯏ ꯃꯌꯥꯝ ꯑꯃ ꯍꯥꯗꯣꯔꯛꯇꯨꯅ ꯏꯒꯤ ꯈꯣꯡ ꯑꯣꯏꯅ ꯆꯦꯜꯂꯛꯇꯨꯅ ꯑꯦꯗꯁ ꯇꯥꯎꯊꯗꯨꯅ ꯂꯥꯛꯂꯦ ꯑꯦꯗꯁ ꯍꯧꯖꯤꯛ ꯏ ꯃꯔꯛꯁꯤꯗ ꯂꯨꯞꯁꯟꯗꯨꯅ ꯂꯥꯛꯂꯒ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯕ ꯐꯣꯇꯣ ꯑꯃꯗ ꯌꯥꯅꯕ ꯍꯣꯠꯅꯔꯤ ꯐꯣꯇꯣ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯒꯦꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯍꯦꯂꯤꯗꯦ ꯑꯃꯗꯤ ꯃꯥꯅ ꯅꯨꯡꯁꯤꯖꯈꯤꯕ ꯀꯤꯔꯥ ꯌꯥꯎꯅ ꯀꯥꯞꯄ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯅꯤ ꯐꯣꯇꯣ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯅ ꯌꯥꯟꯕꯗꯒꯤ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯥꯎꯊꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯦꯗꯁ ꯊꯣꯡ ꯑꯃꯗ ꯄꯟꯗꯨꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯔꯝꯂꯤꯕꯁꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯅꯦꯀꯦꯠꯇ ꯏꯔꯨꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯑꯦꯗꯁꯨ ꯅꯨꯄꯤꯁꯤꯗ ꯃꯥ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯈꯨꯝꯖꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯤꯁꯤꯅ ꯃꯅꯥꯛꯇ ꯇꯞ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯗ ꯅꯥꯟꯕ ꯁꯣꯛꯄ ꯍꯧꯔꯛꯂꯤ ꯃꯁꯤꯗ ꯑꯦꯗꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯟꯁꯤꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯉꯣꯟꯗ ꯀꯣꯜꯂꯤꯕ ꯅꯨꯄꯤꯁꯤ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯆꯣꯡꯁꯟꯗꯨꯅ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯄꯥꯟꯂꯣꯝꯗꯒꯤꯁꯨ ꯁꯤꯡꯖꯪꯅ ꯄꯪꯌꯥꯟꯗ ꯌꯥꯟꯁꯤꯜꯂꯛꯂꯤ ꯑꯦꯗꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕꯁꯤꯡꯁꯤ ꯉꯥꯛꯊꯣꯛꯅꯕ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯥꯟꯊꯨꯗꯨꯅ ꯕꯥꯔ ꯇꯞꯁꯤꯗ ꯇꯥꯁꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛ ꯁꯨꯔꯨꯡꯒꯨꯝꯕ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯐꯥꯎꯗꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯁꯤꯗꯁꯨ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯈꯥ ꯇꯥꯅ ꯇꯥꯅꯔꯛꯇꯨꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯄꯪꯌꯥꯟꯗ ꯌꯥꯟꯊꯔꯛꯂꯤ ꯑꯦꯗꯁꯨ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯃꯥꯏꯀꯩ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯔꯖꯤꯕꯜꯒ ꯑꯥꯔꯇꯤꯃꯤꯁꯀꯅ ꯃꯥꯅ ꯆꯪꯂꯨꯔꯤꯕ ꯀꯥꯁꯤꯗꯒꯤ ꯆꯤꯡꯊꯣꯛꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯃꯉꯥꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯑꯦꯁꯅ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯑꯥꯔꯇꯤꯃꯤꯁꯇ ꯍꯥꯏꯔꯤ ꯑꯩꯅ ꯃꯐꯝꯁꯤꯒꯤ ꯖꯒꯥ ꯑꯃꯗ ꯍꯦꯂꯤꯗꯦ ꯑꯃꯗꯤ ꯀꯤꯔꯥ ꯌꯥꯎꯕ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯉꯥ ꯐꯣꯇꯣꯗꯨ ꯊꯦꯠꯇꯨꯅ ꯂꯩꯍꯧꯔꯤꯕ ꯖꯒꯥꯁꯤ ꯇꯥꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯕꯗꯒꯤ ꯑꯥꯔꯇꯤꯃꯤꯁꯅ ꯑꯃꯨꯛ ꯈꯪꯂꯦ ꯍꯦꯂꯤꯗꯦꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛ ꯍꯥꯏꯕꯗꯨ ꯀꯤꯔꯥꯗ ꯀꯤꯁ ꯇꯧꯕꯁꯤ ꯅꯠꯇꯦ ꯗꯥꯟꯁ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯦ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯍꯦꯂꯤꯗꯦꯅ ꯋꯥꯐꯝꯁꯤ ꯀꯤꯔꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯈꯣꯡꯂꯛꯄꯁꯤ ꯇꯥꯔꯤ ꯃꯁꯤꯗ ꯃꯈꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯖꯨꯝꯕꯤ ꯃꯌꯥꯝ ꯑꯃ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯍꯧꯖꯤꯛ ꯗꯥꯟꯁ ꯇꯧꯔꯤꯕ ꯖꯨꯝꯕꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯀꯤꯔꯥꯁꯨ ꯂꯥꯞꯅ ꯖꯨꯝꯕꯤ ꯑꯃꯒ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯑꯥꯔꯇꯤꯃꯤꯁ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯨꯝꯕꯤ ꯃꯌꯥꯝꯁꯤꯗ ꯅꯦꯠꯇꯨꯅ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯀꯤꯔꯥꯒꯤ ꯃꯅꯥꯛ ꯌꯧꯗꯨꯅ ꯀꯤꯔꯥꯗ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯗꯥꯟꯁ ꯇꯧꯃꯤꯟꯅꯁꯤꯔꯥ ꯃꯁꯤꯗ ꯀꯤꯔꯥꯅꯁꯨ ꯍꯥꯏꯔꯛꯂꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯕꯨ ꯇꯥꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯤ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯂꯒ ꯀꯤꯔꯥ ꯍꯦꯂꯤꯗꯦꯒꯤ ꯑꯕꯇꯥꯔ ꯑꯣꯏꯔꯤꯕ ꯑꯦꯅꯣꯔꯥꯛꯀꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯊꯥꯒꯠ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯑꯅꯤꯁꯨꯕ ꯀꯤ ꯁꯤꯜꯚꯔ ꯀꯤꯁꯤ ꯄꯤꯈ꯭ꯔꯦ ꯀꯤꯔꯥꯅ ꯁꯣꯖꯩꯁꯤꯅ ꯑꯃꯨꯛ ꯎꯄꯨ ꯑꯃ ꯍꯥꯡꯇꯣꯛꯇꯨꯅ ꯑꯍꯨꯝꯁꯨꯕ ꯆꯦꯂꯦꯟꯖꯀꯤ ꯀ꯭ꯂꯨ ꯏꯔꯤꯕ ꯆꯤꯊꯤꯁꯤ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯥꯔꯇꯤꯃꯤꯁꯅ ꯍꯥꯏꯕꯗꯒꯤ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯑꯦꯗꯁ ꯍꯣꯏꯁꯨ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖꯁꯤ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯁ꯭ꯀꯣꯔꯁꯤꯡꯁꯤ ꯁꯣꯝꯗ IOI ꯀꯝꯄꯅꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯁꯣꯔꯦꯟꯇꯣꯅꯁꯨ ꯎꯔꯕꯅꯤꯅ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯑꯥꯔꯇꯤꯃꯤꯁ ꯍꯣꯏꯁꯤ ꯃꯥꯒꯤ ꯀꯝꯄꯅꯤꯁꯤꯗ ꯅꯝꯗꯅ ꯊꯕꯛ ꯇꯧꯍꯟꯅꯕꯒꯤꯗꯃꯛ ꯐꯥꯔꯨꯅꯕ ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡꯗ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ IOIꯒꯤ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯑꯥꯔꯇꯤꯃꯤꯁ ꯍꯥꯏꯕꯗꯤ ꯁꯦꯃꯦꯟꯊꯥꯒꯤ
ꯃꯌꯨꯝꯁꯤ ꯀꯣꯏꯊꯤ ꯊꯤꯔꯛꯇꯨꯅ ꯁꯦꯃꯦꯟꯊꯥꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯔꯖꯤꯕꯜꯗꯤ ꯍꯥꯏꯕꯗꯤ ꯋꯦꯗꯇꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯦꯗꯁꯨ ꯗꯥꯏꯔꯦꯛ ꯊꯦꯡꯅꯔꯦ ꯇꯁꯦꯡꯕꯗꯤ ꯑꯦꯗꯁꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯁꯤꯗꯗꯤ ꯅꯨꯄꯤꯅꯤ ꯃꯃꯤꯡꯅ ꯍꯦꯂꯦꯟ ꯀꯧꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅꯤ ꯑꯃꯨꯛ ꯑꯦꯗ ꯍꯥꯏꯕꯗꯤ ꯍꯦꯂꯦꯟꯒꯤ ꯒꯦꯝ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯃꯅꯥꯛ ꯌꯧꯁꯜꯂꯛꯄꯗꯗꯤ ꯒꯦꯝ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯗꯥꯏꯇꯣꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯗꯥꯏꯇꯣꯅ ꯍꯧꯖꯤꯛ ꯋꯦꯗꯇ ꯍꯥꯏꯔꯤ ꯁꯦꯃꯦꯟꯊꯥꯅ ꯑꯩꯉꯣꯟꯗ ꯂꯣꯀꯦꯁꯟ ꯌꯥꯎꯕ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯂꯦ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯗ ꯋꯦꯗꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯃꯐꯝꯗꯨꯗꯒꯤꯅꯤ ꯑꯗꯨꯒ ꯁꯦꯃꯦꯟꯊꯥꯗꯤ IOI ꯀꯝꯄꯅꯤꯗꯨꯅ ꯍꯧꯖꯤꯛꯇ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯅꯝꯗꯅ ꯌꯥꯎꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯦꯖ ꯍꯥꯏꯕꯗꯤ ꯍꯦꯂꯦꯟꯅꯁꯨ ꯒꯥꯔꯤꯁꯤ ꯊꯧꯅ ꯊꯧꯅ ꯍꯥꯏꯔꯤ IOI ꯀꯝꯄꯅꯤꯗꯨꯅ ꯑꯍꯨꯝꯁꯨꯕ ꯆꯦꯂꯦꯟꯖꯇꯨ ꯊꯤꯗꯨꯅ ꯆꯪꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯍꯥꯏꯕꯗꯤ ꯄꯥꯔꯖꯤꯕꯜꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯒꯦꯝꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯁꯣꯁꯨ ꯊꯣꯛꯂꯛꯂꯤ ꯁꯣꯁꯤꯗꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯁꯤꯗꯗꯤ ꯆꯍꯤ 13 ꯈꯛ ꯉꯥꯏꯔꯤꯕ ꯅꯤꯄꯥꯝꯆꯥꯅꯤ ꯁꯣꯝꯗꯅ ꯁꯦꯃꯦꯟꯊꯥ IOI ꯀꯝꯄꯅꯤꯁꯤꯒꯤ ꯃꯄꯨ ꯁꯣꯔꯦꯟꯇꯣꯅ ꯐꯥꯖꯟꯗꯨꯅ ꯒꯦꯝꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛ ꯊꯕꯛ ꯇꯧꯍꯟꯕ ꯍꯧꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯆꯤꯡꯍꯟꯗꯨꯅ ꯊ꯭ꯔꯤꯇꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ ꯁꯦꯃꯦꯟꯊꯥ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯃꯤꯁꯁꯤ ꯒꯦꯝꯁꯤꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯂꯣꯛ ꯑꯥꯎꯠ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ IOI ꯀꯝꯄꯅꯤꯁꯤꯅ ꯃꯉꯣꯟꯗ ꯎꯞꯁꯜꯂꯤꯕ VR ꯍꯦꯗꯁꯦꯠꯁꯤ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗꯅ IOI ꯀꯝꯄꯅꯤꯁꯤꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤ ꯑꯍꯨꯝꯁꯨꯕ ꯍꯥꯏꯕꯗꯤ ꯑꯔꯣꯏꯕ ꯆꯦꯂꯦꯟꯖꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯃꯌꯥꯝ ꯃꯊꯪ ꯆꯪꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯔꯣꯏꯕ ꯆꯦꯂꯦꯟꯖꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯍꯟꯕꯅꯤ ꯃꯁꯤꯗ ꯒꯦꯝꯁꯤꯡ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯅ ꯁꯥꯟꯅꯕ ꯂꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤ ꯂꯩꯃꯥꯏꯁꯤ ꯄꯨꯊꯈꯤꯗꯨꯅ ꯃꯊꯟꯇ ꯂꯣꯛ ꯑꯥꯎꯠ ꯇꯧꯔꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯒꯦꯝꯁꯤ ꯂꯥꯟꯅ ꯁꯥꯟꯅꯕꯗꯒꯤꯅꯦ ꯈꯟꯕꯗꯒꯤ ꯚꯤꯗꯤꯑꯣ ꯒꯦꯝꯁꯤꯡꯁꯤ ꯃꯈꯟ ꯆꯦꯟꯗꯨꯅ ꯃꯊꯪ ꯁꯥꯟꯅꯔꯤ ꯃꯁꯤꯗ ꯒꯦꯝꯁꯤꯡꯁꯤ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯃꯥꯏꯊꯤꯗꯨꯅ ꯃꯊꯟꯇ ꯂꯣꯏꯅ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯔꯛꯂꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ IOI ꯀꯝꯄꯅꯤꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤꯁꯨ ꯃꯀꯣꯛ ꯉꯥꯎꯔꯦ ꯁꯣꯝꯗꯅ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯁꯣꯔꯦꯟꯇꯣꯁꯨ ꯒꯦꯝꯁꯤꯗ ꯆꯪꯁꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯑꯍꯨꯝꯁꯨꯕ ꯆꯦꯂꯦꯟꯖ ꯍꯥꯏꯕꯗꯤ ꯑꯔꯣꯏꯕ ꯆꯦꯂꯦꯟꯖꯁꯤꯗ ꯆꯪꯉꯛꯇꯅꯕꯒꯤꯗꯃꯛ ꯑꯣꯔ ꯑꯣꯐ ꯑꯣꯛꯁꯨꯕꯣꯛꯁ ꯍꯥꯏꯔꯤꯕ ꯑꯥꯔꯠ ꯏꯐꯦꯛꯁꯤ ꯂꯣꯟꯆ ꯇꯧꯅꯕ ꯑꯥꯏꯔꯣꯛꯇ ꯁꯤꯟꯅꯈ꯭ꯔꯦ ꯑꯥꯏꯔꯣꯛꯅꯁꯨ ꯃꯟꯇ꯭ꯔꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯁꯣꯟꯗꯨꯅ ꯃꯁꯤꯒꯤ ꯑꯥꯔꯠ ꯏꯐꯦꯛꯁꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯃꯦꯖꯤꯛ ꯁꯤꯜ ꯑꯃꯅ ꯈꯥꯖꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯄ꯭ꯂꯥꯅꯦꯠ ꯗꯨꯝ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯅꯤ ꯑꯍꯨꯝꯁꯨꯕ ꯆꯦꯂꯦꯟꯖꯁꯤ ꯃꯐꯝꯁꯤꯗ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯔꯦꯟꯇꯣ ꯒꯦꯝꯁꯤꯗꯒꯤ ꯂꯣꯛ ꯑꯥꯎꯠ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ VR ꯍꯦꯗꯁꯦꯠꯁꯤ ꯄꯥꯔꯖꯤꯕꯜꯒ ꯃꯥꯒꯤ ꯃꯔꯨꯞ ꯗꯥꯏꯇꯣꯒꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯁꯦꯃꯦꯟꯊꯥꯕꯨ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯗꯨꯒꯤ ꯄꯥꯁꯋꯥꯔꯗꯁꯤꯡ ꯂꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗꯨꯗ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯄꯥꯔꯖꯤꯕꯜꯒꯤ ꯃꯔꯨꯞ ꯑꯦꯗꯁꯅ ꯁꯣꯔꯦꯟꯇꯣꯒꯤ VR ꯍꯦꯗꯁꯦꯠꯁꯤ ꯍꯦꯛ ꯇꯧꯗꯨꯅ ꯁꯣꯔꯦꯟꯇꯣꯗꯗꯤ ꯔꯤꯌꯦꯂꯤꯇꯤ ꯃꯥꯜꯍꯟꯕꯅꯤ ꯑꯁꯦꯡꯕꯗꯤ ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯇꯧꯕꯅꯤ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯗꯥꯏꯇꯣꯁꯨ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯋꯦꯗꯀꯤ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯆꯪꯉꯛꯂꯒ ꯙꯞ ꯇꯧꯗꯨꯅ ꯄꯥꯁꯋꯥꯔꯗꯁꯤꯡꯁꯤ ꯂꯧꯈꯤꯕꯅꯤ ꯁꯣꯔꯦꯟꯇꯣꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ VR ꯍꯦꯗꯁꯦꯠꯁꯤ ꯑꯗꯨꯃꯛ ꯎꯞꯇꯨꯅ ꯒꯦꯝꯁꯤꯗ ꯑꯗꯨꯃꯛ ꯆꯪꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯣꯝꯗꯅ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯦꯗꯁ ꯍꯣꯏꯅ ꯁꯦꯃꯦꯟꯊꯥꯗ ꯄꯥꯎ ꯐꯥꯎꯔꯛꯇꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ VR ꯍꯦꯗꯁꯦꯠ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯄꯥꯁꯋꯥꯔꯗꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯅꯕ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗ ꯁꯣꯔꯦꯟꯇꯣꯁꯨ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯛꯄꯗꯒꯤ ꯃꯥꯒꯤ VR ꯍꯦꯗꯁꯦꯠꯁꯤꯒꯤ ꯃꯄꯥꯗ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯍꯦꯗꯁꯦꯠꯁꯤ ꯄꯥꯔꯖꯤꯕꯜ ꯍꯣꯏꯅ ꯍꯦꯛ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯝꯕꯅꯦ ꯍꯥꯏꯕꯁꯤ ꯃꯥ ꯍꯧꯖꯤꯛ ꯁꯦꯡꯅ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯔꯛꯇꯨꯅ ꯁꯦꯃꯦꯟꯊꯥꯕꯨ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯖꯒꯥꯁꯤꯗ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯁꯦꯃꯦꯟꯊꯥꯗꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝꯗꯅ ꯁꯦꯃꯦꯟꯊꯥ ꯁꯣꯔꯦꯟꯇꯣꯒꯤ ꯒꯦꯝ ꯑꯦꯀꯥꯎꯟꯁꯤꯗ ꯆꯪꯁꯟꯗꯨꯅ ꯄ꯭ꯂꯥꯅꯦꯠ ꯗꯨꯝꯗ ꯍꯧꯖꯤꯛ ꯈꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯔ ꯑꯣꯐ ꯑꯣꯛꯁꯨꯕꯣꯛꯁ ꯍꯥꯏꯔꯤꯕ ꯃꯦꯖꯤꯛ ꯁꯤꯜꯗꯨ ꯑꯣꯐ ꯇꯧꯅꯕ ꯋꯥꯍꯩꯁꯤ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯔꯖꯤꯕꯜ ꯍꯣꯏꯗꯁꯨ ꯑꯍꯨꯝꯁꯨꯕ ꯆꯦꯂꯦꯟꯖꯇꯨ ꯄ꯭ꯂꯥꯅꯦꯠ ꯗꯨꯝꯗ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯃꯦꯟꯊꯥ IOI ꯀꯝꯄꯅꯤꯁꯤꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯃꯛ ꯁꯦꯠꯆꯟꯗꯨꯅ ꯒꯦꯝꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯪꯉꯛꯂꯤ ꯁꯣꯝꯗꯅ ꯄꯥꯔꯖꯤꯕꯜꯅꯁꯨ ꯒꯦꯝꯁꯤꯗ ꯆꯪꯂꯤꯕ ꯑꯇꯣꯞꯄ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯛꯂꯤꯕ ꯑꯍꯨꯝꯁꯨꯕ ꯆꯦꯂꯦꯟꯖꯇꯨ ꯄ꯭ꯂꯥꯅꯦꯠ ꯗꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯕꯨ IOI ꯀꯝꯄꯅꯤꯁꯤꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯈꯥꯖꯟꯗꯨꯅ ꯊꯝꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯃꯐꯝꯁꯤꯕꯨ ꯊꯨꯒꯥꯏꯔꯨꯅꯕꯒꯤꯗꯃꯛ ꯂꯥꯟ ꯍꯧꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯣꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯅꯁꯨ ꯄꯥꯔꯖꯤꯕꯜꯒꯤ ꯃꯇꯨꯡ ꯏꯜꯂꯛꯇꯨꯅ ꯄ꯭ꯂꯥꯅꯦꯠ ꯗꯨꯝ ꯇꯥꯟꯅ ꯊꯣꯝꯖꯜꯂꯛꯂꯦ ꯁꯤꯜꯁꯤꯒꯤ ꯃꯅꯨꯡꯗꯅ ꯑꯥꯔꯇꯤꯃꯤꯁꯅꯁꯨ ꯈꯥꯖꯜꯂꯤꯕ ꯃꯦꯖꯤꯛ ꯁꯤꯜꯁꯤ ꯃꯥꯡꯈꯤꯅꯕꯒꯤꯗꯃꯛ ꯉꯁꯥꯏ ꯁꯣꯔꯦꯟꯇꯣꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯂꯧꯊꯣꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯂꯣꯟꯅ ꯆꯪꯁꯜꯂꯛꯇꯨꯅ ꯗꯤꯚꯥꯏꯁ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯁꯣꯟꯈ꯭ꯔꯦ
ꯃꯁꯤꯗꯒꯤ ꯁꯤꯜꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯣꯔꯦꯟꯇꯣ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤꯉꯩ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤ ꯊꯣꯝꯖꯜꯂꯛꯇꯨꯅ ꯃꯥꯒꯤ ꯑꯔꯩ ꯑꯔꯩꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯁꯣꯔꯦꯟꯇꯣꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈ꯭रे꯫ ꯄꯥꯔꯖꯤꯕꯜꯒꯤ ꯃꯔꯨꯞ ꯑꯦꯗꯁꯨ ꯃꯥꯒꯤ ꯑꯥꯏꯔꯟ ꯖꯥꯏꯟꯁꯤ ꯇꯣꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯁꯣꯔꯦꯟꯇꯣꯁꯨ ꯃꯥꯒꯤ ꯃꯦꯒꯥ ꯒꯣꯖꯤꯂꯥꯁꯤ ꯇꯣꯡꯗꯨꯅ ꯑꯦꯖꯀ ꯃꯈꯣꯏꯅꯤ ꯐꯨꯅꯔꯤ꯫ ꯃꯁꯤꯗ ꯑꯦꯖꯀꯤ ꯑꯥꯏꯔꯟ ꯖꯥꯏꯟꯁꯤꯒꯤ ꯃꯈꯨꯠꯇ ꯂꯣꯟꯅ ꯇꯣꯡꯗꯨꯅ ꯌꯥꯎꯔꯛꯄ ꯑꯥꯔꯇꯤꯃꯤꯁꯅ ꯁꯣꯔꯦꯟꯇꯣꯅ ꯇꯣꯡꯂꯤꯕ ꯃꯦꯒꯥ ꯒꯣꯖꯤꯂꯥꯁꯤꯒꯤ ꯃꯀꯣꯛꯇ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯈ꯭रे꯫ ꯃꯁꯤꯗ ꯁꯣꯔꯦꯟꯇꯣꯅ ꯑꯥꯔꯇꯤꯃꯤꯁꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤ ꯃꯈꯣꯏꯒꯤ IOI ꯀꯝꯄꯅꯤꯒꯤ ꯗ꯭ꯔꯦꯁꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ, ꯃꯥꯅ ꯒꯦꯝꯁꯤꯗ ꯆꯪꯉꯛꯂꯤꯕꯁꯤ ꯃꯥꯒꯤ ꯖꯒꯥꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯄ꯭ꯔꯕꯞ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯔꯛꯇꯨꯅ ꯑꯥꯔꯇꯤꯃꯤꯁ ꯍꯥꯏꯕꯗꯤ ꯁꯦꯃꯦꯟꯊꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯁꯦꯃꯦꯟꯊꯥꯅꯁꯨ ꯈꯪꯕꯗꯒꯤ ꯄꯥꯔꯖꯤꯕꯜꯗꯁꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯄꯥꯔꯖꯤꯕꯜꯅ ꯑꯥꯔꯇꯤꯃꯤꯁꯀꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯨꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯣꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯈꯨꯗꯛꯁꯤꯗ ꯂꯣꯛ ꯑꯥꯎꯠ ꯇꯧꯈꯤꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯇꯤꯃꯤꯁꯅ ꯌꯥꯗꯦ, ꯃꯔꯝꯗꯤ ꯃꯥꯗꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯂꯕꯁꯨ IOI ꯀꯝꯄꯅꯤꯁꯤꯕꯨ ꯃꯨꯊꯠꯄ ꯄꯥꯝꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯖꯤꯕꯜꯅ ꯑꯥꯔꯇꯤꯃꯤꯁ ꯍꯥꯏꯕꯗꯤ ꯁꯦꯃꯦꯟꯊꯥꯁꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯈ꯭रे꯫ ꯃꯁꯤꯗꯒꯤ ꯁꯦꯃꯦꯟꯊꯥꯁꯨ ꯂꯣꯛ ꯑꯥꯎꯠ ꯇꯧꯔꯛꯇꯨꯅ ꯁꯣꯔꯦꯟꯇꯣꯅ ꯃꯥꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯉꯩ ꯀꯝꯄꯅꯤꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯄꯅ ꯉꯧꯔꯦ꯫ ꯁꯣꯝꯗ ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗꯅ ꯄꯥꯔꯖꯤꯕꯜꯅ IOIꯒꯤ ꯑꯥꯔꯃꯤ ꯃꯌꯥꯝꯁꯤ ꯃꯥꯅ ꯂꯩꯈꯤꯕ ꯍꯣꯂꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯥꯔꯠ ꯏꯐꯦꯛꯁꯤ ꯂꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯗ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡꯍꯟꯈ꯭रे꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯁꯣ ꯑꯔꯣꯏꯕ ꯆꯦꯂꯦꯟꯖ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯐꯝ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ IOIꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯚꯤꯗꯤꯑꯣ ꯒꯦꯝꯁꯤ ꯊꯋꯥꯏ ꯆꯪꯅ ꯁꯥꯟꯅꯗꯨ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗ ꯁꯣꯅ ꯅꯤꯄꯥꯁꯤꯁꯨ ꯍꯥꯠꯇꯣꯛꯈꯤꯒꯦ ꯇꯧꯕꯗ ꯄꯥꯔꯖꯤꯕꯜꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯤ, ꯃꯍꯥꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤ, ꯃꯥꯅꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯒꯦꯝꯁꯤꯕꯨ ꯁꯥꯟꯅꯖꯔꯤꯉꯩꯁꯤꯗ ꯑꯗꯨꯝꯅ ꯇꯧꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯦꯌꯔꯁꯤꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝꯁꯤ ꯃꯈꯣꯏꯅꯁꯨ ꯂꯥꯞꯇꯛꯅ ꯌꯦꯡꯗꯨ ꯂꯩꯔꯤ꯫ ꯄ꯭ꯂꯦꯌꯔꯁꯤꯁꯨ ꯚꯤꯗꯤꯑꯣ ꯒꯦꯝꯁꯤ ꯌꯥꯝ ꯋꯥꯅ ꯁꯥꯟꯅꯗꯨꯅ ꯂꯣꯏꯕ ꯉꯝꯂꯦ, ꯍꯥꯏꯕꯗꯤ ꯒꯦꯝꯁꯤ ꯁꯥꯟꯅꯕ ꯂꯣꯏꯁꯜꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤक ꯒꯦꯝꯁꯤ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯄ꯭ꯂꯦꯌꯔꯁꯤ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯂꯩꯃꯥꯏꯗ ꯄꯨꯊꯈꯤꯗꯨꯅ ꯃꯊꯟꯇ ꯂꯣꯛ ꯑꯥꯎꯠ ꯇꯧꯈ꯭रे꯫ ꯃꯁꯤ ꯎꯕꯗ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯁꯣ ꯑꯉꯛꯄ ꯐꯥꯎꯔꯤ, ꯍꯥꯏꯕꯗꯤ ꯆꯦꯂꯦꯟꯖꯁꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯒꯦꯝꯁꯤꯡꯁꯤꯗ ꯑꯆꯨꯝꯕ ꯒꯦꯝꯗꯨ ꯈꯟꯗꯨꯅ ꯂꯣꯠꯇꯨꯅ ꯌꯥꯎꯔꯤꯕ ꯏꯁꯇꯔ ꯏꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯇꯨ ꯊꯤꯒꯗꯕꯅꯤ, ꯒꯦꯝꯁꯤꯕꯨ ꯂꯥꯟꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯁꯣꯒ ꯄꯥꯔꯖꯤꯕꯜꯒ ꯃꯈꯣꯏꯅꯤ ꯒꯦꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯁꯣꯔꯦꯟꯇꯣ ꯑꯃꯗꯤ ꯑꯥꯏꯔꯣꯛꯁꯨ ꯒꯦꯝꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯔꯖꯤꯕꯜꯗ ꯍꯥꯏꯔꯤ, ꯅꯪꯅ ꯆꯦꯂꯦꯟꯖꯁꯤꯕꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯔꯣꯏꯕ ꯁꯣꯗꯨ ꯁꯤꯟꯅꯧ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯩꯅ $50 ꯃꯤꯂꯤꯌꯟ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯛꯀꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯄꯥꯔꯖꯤꯕꯜꯅ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯁꯣꯔꯦꯟꯇꯣꯅꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯑꯥꯔꯠ ꯏꯐꯦꯛꯁ ꯀꯦꯇꯥꯀꯂꯤꯁ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤ ꯂꯧꯊꯣꯔꯛꯇꯨꯅ ꯃꯁꯥ ꯌꯥꯎꯅ ꯒꯦꯝꯁꯤꯗ ꯆꯪꯂꯤꯕ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯙꯞ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯄꯥꯔꯖꯤꯕꯜꯅꯁꯨ ꯁꯣꯔꯦꯟꯇꯣꯅ ꯄꯨꯊꯣꯔꯛꯂꯤꯕ ꯀꯦꯇꯥꯀꯂꯤꯁ ꯍꯥꯏꯔꯤꯕ ꯑꯥꯔꯠ ꯏꯐꯦꯛꯁꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯈ꯭रे, ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯗ ꯁꯣꯒ ꯑꯥꯏꯔꯣꯛꯀꯁꯨ ꯐꯨꯅꯔꯤ꯫ ꯃꯁꯤꯗ ꯁꯣꯔꯦꯟꯇꯣꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯥꯔꯠ ꯏꯐꯦꯛꯁ ꯀꯦꯇꯥꯀꯂꯤꯁ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤ ꯐꯪꯈꯤꯗꯨꯅ ꯂꯣꯟꯆ ꯇꯧꯈ꯭रे꯫ ꯃꯁꯤꯗꯒꯤ ꯒꯦꯝꯁꯤꯒꯤ ꯁꯪꯁꯥꯔꯗ ꯆꯪꯂꯤꯕ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛ ꯇꯨꯝꯈ꯭रे꯫ ꯁꯣꯔꯦꯟꯇꯣꯁꯨ ꯔꯤꯌꯦꯜ ꯂꯥꯏꯐꯁꯤꯗ ꯋꯥꯏ ꯁꯪꯅ ꯂꯣꯛ ꯑꯥꯎꯠ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯂꯩꯔꯤꯕ OSS ꯒꯦꯝꯁꯤꯒꯤ ꯁ꯭ꯀꯣꯔ ꯕꯣꯔꯗꯁꯤꯗꯁꯨ ꯁ꯭ꯀꯣꯔ ꯑꯃꯠꯇ ꯂꯩꯇ꯭रे, ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭रे꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁ꯭ꯀꯣꯔ ꯕꯣꯔꯗꯁꯤꯗ ꯄꯥꯔꯖꯤꯕꯜꯒꯤ ꯃꯤꯡꯗꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯂꯩꯖꯈꯤꯕ ꯁ꯭ꯀꯣꯔꯁꯤꯡꯗꯨꯁꯨ ꯁꯣ ꯇꯧꯔꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯁꯣꯔꯦꯟꯇꯣ ꯄꯨꯡꯉꯛ ꯉꯛꯈ꯭रे꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯍꯥꯏꯕꯗꯤ ꯄꯥꯔꯖꯤꯕꯜꯗꯤ ꯍꯧꯖꯤꯛ OSS ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯥꯅ ꯃꯁꯤ ꯉꯝꯂꯤꯕꯁꯤꯒꯤ ꯃꯔꯝꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯍꯣꯂꯤꯗꯦ ꯖꯔꯅꯦꯜꯁ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯌꯨꯔꯦꯇꯔ ꯑꯗꯨꯅ ꯃꯈꯣꯏꯅꯤ ꯃꯔꯩ ꯌꯦꯠꯅꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕꯒꯤꯗꯃꯛ ꯀꯣꯏꯟ ꯑꯃ ꯄꯤꯔꯝꯕꯗꯨ ꯏꯆꯝ ꯆꯝꯕ ꯀꯣꯏꯟ ꯑꯣꯏꯔꯝꯗ꯭रे, ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯏꯐ ꯀꯣꯏꯟ ꯑꯣꯏꯔꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯔꯖꯤꯕꯜ ꯒꯦꯝꯁꯤꯗ ꯑꯃꯨꯛ ꯍꯤꯡꯀꯠꯄ ꯉꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯊꯟꯇ OSS ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯇꯔ ꯏꯛ ꯍꯥꯏꯔꯤꯕ ꯀꯣꯝꯄꯤꯇꯤꯁꯟꯁꯤꯒꯤ ꯑꯔꯣꯏꯕ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯕꯁꯤ ꯍꯧꯈ꯭रे꯫ ꯃꯁꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯊꯣꯔꯛꯂꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯎꯄꯥꯏ ꯂꯩꯇꯅ ꯂꯣꯏꯅ ꯌꯦꯡꯅꯗꯨ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯑꯁꯦꯡꯕ ꯁꯪꯁꯥꯔꯔꯣꯝꯗꯅ ꯄꯥꯔꯖꯤꯕꯜꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯕꯗꯤ ꯑꯦꯖ ꯍꯣꯏ, ꯁꯦꯃꯦꯟꯊꯥ ꯍꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯄꯨꯗꯨꯅ ꯒꯦꯝꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯁꯥꯟꯅꯍꯜꯂꯤꯕꯅꯤ꯫ ꯁꯣꯔꯦꯟꯇꯣꯒꯤ ꯇꯤꯝꯁꯤꯅꯁꯨ ꯈꯪꯈꯤꯕꯗꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯈ꯭रे꯫ ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗꯅ ꯄꯥꯔꯖꯤꯕꯜꯅꯁꯨ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯑꯦꯗꯚꯦꯟꯆꯔ ꯚꯤꯗꯤꯑꯣ ꯒꯦꯝꯁꯤꯗ ꯏꯁꯇꯔ ꯑꯦꯛꯁꯦ ꯊꯤꯕ ꯐꯪꯕꯗꯒꯤ ꯃꯃꯥꯡꯗ ꯍꯣꯂꯤꯗꯦꯒꯤ ꯑꯚꯇꯥꯔ ꯑꯦꯅꯣꯔꯣꯛ ꯊꯣꯛꯂꯛꯇꯨꯅ ꯑꯔꯣꯏꯕ ꯀꯤꯁꯤ ꯄꯤꯔꯛꯂꯤ꯫ ꯄꯥꯔꯖꯤꯕꯜꯅꯁꯨ ꯁꯣꯖꯩꯁꯤ ꯂꯧꯒꯦ ꯇꯧꯕꯗ ꯑꯁꯣꯝꯗ ꯑꯁꯦꯡꯕ ꯁꯪꯁꯥꯔꯔꯣꯝꯗꯨꯗ ꯑꯦꯖꯅ ꯊꯧꯔꯤꯕ ꯃꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯁꯤꯗ ꯁꯣꯔꯦꯟꯇꯣꯒꯤ ꯀꯥꯡꯕꯨꯁꯤꯅ ꯊꯦꯡꯖꯤꯟꯕ ꯍꯧꯔꯛꯄꯗꯒꯤ ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯃꯁꯥꯁꯤ ꯏꯐꯦꯛ ꯐꯪꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯇꯨꯁꯟꯗꯨꯅ ꯁꯣꯖꯩꯁꯤ ꯂꯧꯕ ꯉꯝꯗ꯭रे꯫ ꯑꯔꯣꯏꯕꯗ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯣꯖꯩꯁꯤ ꯂꯧꯗꯨꯅ ꯅꯥꯀꯟꯗ ꯂꯩꯕ ꯊꯣꯡꯖꯥꯎ ꯑꯃ ꯍꯥꯡꯗꯣꯛꯈ꯭रे꯫
ꯍꯧꯖꯤꯛ ꯊꯣꯡꯖꯥꯎꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯇꯔ ꯏꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤ ꯂꯩꯔꯝꯂꯦ꯫ ꯍꯣꯂꯤꯗꯦꯒꯤ ꯑꯕꯇꯥꯔ ꯑꯦꯅꯣꯔꯥꯛꯁꯨ ꯃꯅꯨꯡꯗ ꯃꯥꯕꯨ ꯑꯃꯨꯛ ꯉꯥꯏꯗꯨ ꯂꯩꯔꯝꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯅꯣꯔꯥꯛꯅ ꯄꯥꯔꯖꯤꯕꯜꯗ ꯀꯣꯂꯣꯝ ꯑꯃ ꯁꯤꯟꯅꯔꯛꯇꯨꯅ OSS ꯍꯥꯏꯔꯤꯕ ꯒꯦꯝꯁꯤꯒꯤ ꯃꯄꯨ ꯃꯥꯅ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛ ꯁꯥꯏꯟ ꯇꯧꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯔꯖꯤꯕꯜꯁꯨ ꯀꯣꯂꯣꯝꯁꯦ ꯄꯥꯏꯗꯨꯅ ꯁꯥꯏꯟꯁꯤ ꯍꯦꯛ ꯇꯧꯒꯦ ꯇꯧꯕꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯁꯥꯏꯟꯁꯤ ꯇꯧꯗꯕꯤꯗ ꯆꯞ ꯂꯦꯞꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ, ꯃꯁꯤ ꯑꯔꯥꯟꯕ ꯊꯕꯛꯅꯤ꯫ ꯃꯃꯥꯡꯉꯩ ꯒꯦꯝꯁꯤꯒꯤ ꯃꯄꯨ ꯍꯣꯂꯤꯗꯦꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯛꯇꯒꯤ ꯁꯥꯏꯟꯁꯤ ꯇꯧꯗꯨꯅ ꯒꯦꯝꯁꯤ ꯃꯥ ꯃꯊꯟꯇꯒꯤ ꯑꯣꯏꯍꯧꯈꯤꯕꯅꯤ꯫ ꯃꯗꯨ ꯑꯔꯣꯏꯕꯗ ꯃꯥꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯣꯏꯅꯤꯒꯤ ꯂꯩꯅꯔꯝꯕ ꯑꯗꯨꯅ ꯒꯦꯝꯁꯤꯒꯤ ꯅꯤꯌꯣꯝꯗꯁꯨ ꯃꯁꯤꯃꯛ ꯇꯧꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯁꯤꯅ ꯒꯦꯝꯁꯤꯒꯤ ꯑꯔꯣꯏꯕ ꯁ꯭ꯇꯦꯖ ꯑꯣꯏꯔꯣꯏ, ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯁꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯅꯣꯔꯥꯛꯁꯨ ꯅꯣꯛꯇꯨꯅ ꯍꯦꯂꯤꯗꯦꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯂꯩꯔꯤꯕ ꯖꯒꯥꯁꯤꯁꯨ ꯍꯦꯂꯤꯗꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯔꯝꯕ ꯀꯥꯁꯤꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯄꯥꯝꯆꯥ ꯑꯃꯈꯛ ꯀꯥꯆꯤꯟ ꯑꯃꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕꯁꯤꯁꯨ ꯎꯔꯤ꯫ ꯃꯁꯤꯗ ꯍꯦꯂꯤꯗꯦꯅꯁꯨ ꯄꯥꯔꯖꯤꯕꯜꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯎꯔꯤꯕ ꯅꯤꯄꯥꯝꯆꯥꯁꯤ ꯃꯁꯥꯃꯛꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯨꯏ ꯑꯃꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯤ, ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯕꯇꯟꯁꯦ ꯍꯦꯛ ꯅꯝꯕꯗ OSS ꯒꯦꯝꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯗꯤꯂꯦꯠ ꯇꯧꯅꯕꯒꯤ ꯁꯨꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯂꯤꯗꯦꯅ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯏꯁꯇꯔ ꯏꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤ ꯄꯤꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯑꯁꯦꯡꯕ ꯁꯪꯁꯥꯔꯁꯤꯗꯁꯨ ꯁꯣꯔꯦꯟꯇꯣꯅ ꯄꯥꯔꯖꯤꯕꯜ ꯍꯣꯏꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯁꯤ ꯀꯥꯞꯀꯦ ꯇꯧꯕꯗꯗꯤ ꯄꯥꯔꯖꯤꯕꯜꯒꯤ ꯃꯈꯨꯠꯇ ꯏꯁꯇꯔ ꯏꯛꯁꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯁꯣꯔꯦꯟꯇꯣ ꯅꯣꯡꯃꯩꯁꯤ ꯀꯥꯞꯄ ꯉꯝꯗꯕꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯁꯣꯔꯦꯟꯇꯣ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯃꯔꯥꯟꯒꯤꯗꯃꯛ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗꯅ ꯄꯥꯔꯖꯤꯕꯜꯅ ꯍꯣꯂꯤꯗꯦꯗ ꯍꯪꯂꯤ, ꯇꯁꯦꯡꯅꯃꯛꯀꯤ ꯒꯦꯝꯁꯤꯒꯤ ꯃꯄꯨ ꯍꯣꯂꯤꯗꯦꯁꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝꯁꯤꯗꯤ ꯑꯁꯦꯡꯕ ꯍꯣꯂꯤꯗꯦꯗꯨ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯍꯣꯂꯤꯗꯦ ꯃꯁꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ, ꯇꯁꯦꯡꯅꯃꯛꯀꯤ ꯑꯩ ꯁꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯕꯇꯥꯔꯁꯨ ꯑꯃꯠꯇ ꯊꯝꯃꯝꯗꯦ꯫ ꯃꯁꯤꯗ ꯄꯥꯔꯖꯤꯕꯜꯅ ꯑꯃꯨꯛ ꯉꯛꯇꯨꯅ ꯍꯪꯂꯤ, ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯅꯍꯥꯛꯁꯤꯅ ꯀꯅꯥꯅꯣ? ꯍꯦꯂꯤꯗꯦꯁꯨ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯃꯗꯤ ꯄꯤꯔꯝꯗꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯖꯤꯕꯜ ꯒꯦꯝꯁꯤꯗꯒꯤ ꯂꯣꯛ ꯑꯥꯎꯠ ꯇꯧꯗꯨꯅ ꯇꯥꯏꯕꯪꯒꯤ ꯁꯪꯁꯥꯔꯁꯤꯗ ꯍꯜꯂꯛꯄꯗꯗꯤ ꯍꯦꯂꯤꯗꯦꯒꯤ ꯃꯔꯨꯞ ꯑꯣꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯦꯂꯤꯗꯦꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯛꯅ ꯒꯦꯝꯁꯤꯕꯨ ꯁꯦꯟꯅꯍꯧꯗꯨꯅ ꯍꯦꯂꯤꯗꯦꯅ ꯄꯥꯝꯂꯝꯕ ꯊꯕꯛꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯒꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯍꯦꯂꯤꯗꯦ ꯖꯔꯅꯦꯜꯁ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯌꯨꯔꯦꯇꯔ ꯑꯗꯨꯁꯨ ꯑꯣꯛ ꯃꯁꯥꯃꯛꯀꯤ ꯑꯕꯇꯥꯔꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯛꯅ ꯏꯁꯇꯔ ꯏꯛ ꯍꯥꯏꯔꯤꯕ ꯆꯦꯂꯦꯟꯖꯁꯤ ꯄꯥꯔꯖꯤꯕꯜꯅ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ OSS ꯒꯦꯝꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯅꯕ ꯁꯥꯏꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯆꯦꯁꯤ ꯄꯤꯁꯜꯂꯛꯂꯦ꯫ ꯃꯁꯤꯗꯁꯨ ꯄꯥꯔꯖꯤꯕꯜꯅ ꯃꯥꯅ ꯍꯧꯖꯤꯛ ꯐꯪꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗꯁꯨ ꯁꯤꯌꯥꯔ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯖꯤꯕꯜꯅꯁꯨ ꯍꯧꯖꯤꯛꯇꯤ ꯒꯦꯝꯁꯤ ꯃꯥꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯣꯛꯁꯤ ꯃꯥꯒꯤ ꯃꯈꯥ ꯇꯥꯅ ꯑꯦꯗꯚꯥꯏꯖꯔꯤ ꯑꯣꯏꯕꯤꯅꯕ ꯍꯥꯏꯖꯕꯗꯒꯤ ꯑꯣꯛꯅꯁꯨ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯔꯖꯤꯕꯜꯅ ꯑꯣꯛꯀꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ OSS ꯒꯦꯝꯁꯤ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯁꯥꯟꯅꯕ ꯌꯥꯍꯟꯗ꯭ꯔꯦ, ꯃꯔꯝꯗꯤ ꯒꯦꯝꯁꯤꯗ ꯆꯪꯂꯤꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗꯨꯗ ꯍꯤꯡꯕ ꯍꯩꯅꯅꯕꯒꯤꯗꯃꯛꯇꯅꯤ, ꯍꯥꯏꯕꯗꯤ ꯒꯦꯝꯁꯤꯗ ꯀꯥ ꯍꯦꯟꯅ ꯂꯨꯞꯁꯟꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯋꯦꯠ ꯍꯥꯏꯕꯗꯤ ꯄꯥꯔꯖꯤꯕꯜ ꯑꯃꯗꯤ ꯑꯥꯔꯇꯦꯃꯤꯁ ꯍꯥꯏꯕꯗꯤ ꯁꯦꯃꯦꯟꯊꯥꯅ ꯒꯦꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯃꯄꯨ ꯑꯣꯏꯍꯧꯗꯨꯅ ꯆꯂꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫